ꯋꯥꯔꯤꯁꯤꯒꯤ ꯇꯔꯥ ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯎꯒꯤ ꯎꯍꯩ ꯃꯃꯥꯒꯤ ꯃꯆꯥ ꯀꯔꯤꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯀꯥꯝꯂꯣꯏ ꯃꯃꯥ ꯂꯝꯆꯠ ꯀꯥꯝꯕꯒꯤ ꯃꯆꯥꯅꯤ ꯁꯣꯏꯗꯅ ꯂꯝꯆꯠ ꯀꯥꯝꯕ ꯍꯧꯅ ꯁꯥꯅꯤ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯕꯤꯕꯁꯨ ꯀꯌꯥꯅꯤ ꯂꯩꯔꯦ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯗꯨꯅ ꯍꯤꯡꯅ ꯀꯞꯄꯦ ꯀꯞꯈꯩ ꯀꯞꯂꯒ ꯃꯥ ꯅꯤꯡꯉꯥꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯨꯝꯃꯤ ꯃꯥꯒꯤ ꯀꯥꯗ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯇꯨꯝꯂꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡ ꯉꯛꯈ꯭ꯔꯦ ꯂꯩꯔꯦꯟꯗ ꯍꯩꯃꯥ ꯅꯨꯃꯤꯠ ꯇꯥꯔ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯝꯕ ꯀꯥꯟꯗ ꯑꯩ ꯇꯨꯝꯊꯈꯤꯕꯅꯣꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯂꯩꯔꯦꯟ ꯍꯧꯒꯠꯂꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ ꯑꯌꯨꯛꯁꯨ ꯆꯔꯥ ꯁꯤꯠꯂꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯇꯨꯝꯁꯤꯟꯕꯗ ꯆꯐꯨ ꯃꯩ ꯊꯥꯒꯠꯂꯒ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯆꯦꯡꯐꯨꯒꯤ ꯆꯦꯡꯁꯨ ꯃꯌꯦꯡ ꯇꯥꯔꯝꯂꯦ ꯍꯌꯦꯡꯗꯤ ꯃꯤꯒꯤꯗ ꯁꯤꯂꯪꯕ ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯦ ꯂꯩꯔꯦꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯪ ꯃꯄꯥꯜꯗꯨꯗ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯂꯦ ꯑꯆꯥꯛꯄꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯋꯥꯈꯜꯒꯤ ꯄꯣꯠꯂꯨꯝꯗꯤ ꯈꯔ ꯍꯟꯊꯈꯤꯕꯒꯨꯝꯁꯨ ꯇꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯆꯥꯛ ꯃꯇꯨꯝ ꯈꯔ ꯆꯥꯛꯃꯥꯏꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯂꯥꯒꯤ ꯂꯥꯇꯣꯜ ꯑꯃꯗ ꯍꯥꯞꯂꯒ ꯄꯣꯂꯥꯡꯈꯣꯛ ꯂꯩꯕꯗꯨ ꯇꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯊꯣꯔꯛꯂꯦ ꯑꯃꯝꯕꯗꯨꯗꯅꯤ ꯃꯥꯅ ꯄꯣꯂꯥꯡꯈꯣꯛꯇꯨ ꯂꯤꯠꯂꯤꯕꯗꯣ ꯄꯣꯂꯥꯡꯈꯣꯛꯇꯨ ꯂꯤꯠꯄꯗ ꯃꯥꯒ ꯂꯣꯏꯅꯕ ꯂꯩꯃꯥꯡꯁꯤꯡꯗꯣ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯅꯨꯡꯁꯤꯠ ꯅꯨꯡꯖꯥꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯤꯠꯇ ꯍꯦꯛ ꯎꯔꯨꯔꯦ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥ ꯇꯝꯕ ꯆꯪꯂꯛꯄꯗ ꯂꯥꯏꯁꯤꯡꯗꯨꯁꯨ ꯆꯥꯛꯊꯥ ꯆꯤꯟꯗꯝꯂꯦ ꯆꯥꯛꯊꯥ ꯇꯝꯂꯝꯂꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯂꯩꯔꯦꯟꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯒ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯐꯥꯎꯕ ꯍꯨꯛꯄ ꯉꯝꯖꯗ꯭ꯔꯦ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯃꯤꯒꯤ ꯇꯥꯊꯤꯕ ꯋꯥꯍꯩꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯅꯍꯧꯅ ꯑꯃꯨꯛ ꯂꯝꯖꯥ ꯁꯔꯥꯗꯤꯅꯦ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯈꯤꯕ ꯇꯥꯕ ꯁꯦ ꯃꯥꯏꯗ ꯁꯨꯟ ꯇꯣꯠꯄ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤꯗꯤꯅꯦ ꯄꯣꯛꯂꯛꯄꯗꯒꯤ ꯅꯃꯥ ꯂꯧꯗꯅ ꯅꯪꯒꯤ ꯏꯗ ꯌꯥꯎꯔꯛꯂꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯃꯃꯥ ꯂꯧꯏꯅꯦ ꯌꯥꯔꯣꯏꯅꯦ ꯁꯛꯇꯥꯁꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯅꯤ ꯅꯔꯥꯏꯕꯛꯇꯨꯗ ꯊꯦꯠꯂꯦ ꯅꯠꯇ꯭ꯔꯥ ꯏꯀꯥꯏ ꯈꯪꯗꯕꯤ ꯋꯥꯌꯣꯡ ꯆꯥꯗꯕꯤ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯁꯦ ꯅꯪꯗꯧꯅ ꯇꯧꯗ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯅ ꯂꯩꯀ꯭ꯔꯛꯂꯥ ꯑꯍꯣꯕꯔ ꯑꯃ ꯊꯤꯔꯒ ꯆꯪꯈ꯭ꯔꯅꯤ ꯀꯩꯗꯧꯔꯨꯅꯤ ꯏꯀꯥꯏ ꯈꯪꯗꯈꯩ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯍꯤꯡꯉꯒ ꯂꯩꯗꯧ ꯁꯔꯨꯛ ꯃꯌꯥꯝꯒꯤ ꯃꯤꯆꯩꯁꯤꯅ ꯄꯨꯛ ꯊꯪꯒꯠꯈ꯭ꯔꯦ ꯂꯩꯔꯦ ꯆꯥꯛ ꯆꯥꯗꯅ ꯑꯗꯨꯃꯛ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯄꯨꯝꯆꯥꯏ ꯆꯈꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯂꯦ ꯃꯥꯗꯤ ꯋꯥꯈꯜꯅ ꯂꯥꯍꯠꯈꯤꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝꯅꯤ ꯏꯕꯦꯝꯃ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯇꯃꯨꯕꯤꯁꯨ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯁꯤꯒꯩ ꯇꯨꯝꯂꯦ ꯏꯕꯦꯝꯃꯁꯨ ꯀꯟꯅ ꯅꯥꯈꯣꯛꯂꯦ ꯅꯥꯈꯣꯛꯇ꯭ꯔꯗꯤ ꯀꯌꯥ ꯇꯨꯝꯕ ꯍꯩꯇꯕ ꯃꯤꯅꯤ ꯇꯟꯖꯥꯗꯨꯗ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯂꯥꯏꯁꯧ ꯃꯅꯝ ꯅꯝꯕ ꯍꯧꯔꯛꯂꯦ ꯎꯟꯋꯥꯏꯃꯨꯛ ꯏꯪꯕꯗꯧꯅꯁꯨ ꯇꯧꯏ ꯑꯃꯨꯛꯃꯨꯛꯁꯨ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯇꯃꯨꯕꯤ ꯍꯥꯛꯊꯤ ꯈꯜꯂꯛꯏ ꯍꯥꯛꯊꯤ ꯈꯟꯕꯗꯨꯒ ꯃꯄꯥ ꯆꯥꯟꯅꯔꯨꯔꯦ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯥꯗꯨꯗ ꯌꯥꯝꯅ ꯏꯪꯕ ꯏꯪꯊꯝ ꯆꯟꯕꯗꯧꯅ ꯐꯥꯎꯔꯛꯏ ꯇꯃꯨꯕꯤꯅ ꯀꯩꯅꯣ ꯉꯁꯤꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯉꯤꯁꯤꯕꯣ ꯑꯗꯨꯁꯨ ꯁꯖꯤꯕꯨ ꯊꯥꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯤ ꯐꯩꯖꯨꯞꯁꯨ ꯆꯤꯡꯈꯠꯄꯗ ꯉꯥꯏꯔꯤ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯃꯆꯤ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯉꯧꯔꯣꯛ ꯉꯧꯕ ꯏ ꯊꯥꯡꯗ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯥꯅ ꯎꯔꯤꯗꯣ ꯃꯌꯥꯁꯨ ꯌꯥꯎꯗꯕ ꯑꯉꯥꯡꯗꯨꯅ ꯀꯥꯡꯊꯣꯜ ꯃꯈꯣꯡꯗꯣ ꯆꯤꯛꯄꯣꯏ ꯁꯥꯏꯕꯣꯏ ꯇꯧꯕꯗꯧꯅꯁꯨ ꯇꯧꯏ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤꯗ ꯃꯈꯣꯜ ꯊꯣꯛꯄꯒꯨꯝ ꯊꯣꯛꯏ ꯃꯁꯥꯗꯣ ꯁꯥꯕꯨꯡ ꯂꯥꯎꯏ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯪ ꯃꯆꯦꯠ ꯑꯃ ꯃꯪꯂꯤꯕꯣꯏꯁꯨ ꯃꯅꯤꯡꯏ ꯃꯍꯥꯛ ꯃꯁꯥꯁꯨ
ꯅꯤ ꯑꯃꯇꯗꯤ ꯇꯥꯕ ꯅꯠꯇꯦ ꯃꯪꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯨꯝꯊꯈ꯭ꯔꯦ ꯑꯉꯥꯡꯗꯨꯗꯤ ꯀꯥꯡꯊꯣꯜꯗꯨ ꯒ꯭ꯔꯦ ꯒ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯥꯏꯔꯤ ꯇꯃꯨꯕꯤ ꯃꯈꯣꯜꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯅ ꯑꯗꯨꯃꯛꯇꯤ ꯂꯩ ꯃꯥꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯂꯩꯔꯁꯨ ꯃꯈꯣꯜꯗꯨꯅꯗꯤ ꯇꯨꯝꯕ ꯀꯥꯏꯍꯜꯂꯦ ꯇꯃꯨꯕꯤꯅ ꯃꯪꯅ ꯃꯔꯣꯜ ꯑꯃ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯛꯇ ꯍꯣꯔꯥꯏ ꯈꯥꯏꯕꯒꯤ ꯃꯪꯂꯥ ꯑꯩꯅ ꯃꯪꯂꯤꯕ ꯃꯪꯁꯤꯕꯣ ꯃꯈꯣꯜꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯜꯂꯦ ꯑꯗꯨꯕꯨ ꯀꯣꯛꯊꯛꯇꯅ ꯃꯣꯟ ꯑꯃ ꯊꯝꯃꯒ ꯃꯥꯒꯤ ꯃꯅꯥꯗꯣ ꯃꯦꯟꯁꯤꯜꯂꯦ ꯇꯟꯖꯥꯗꯨꯗ ꯈꯪꯅꯝ ꯅꯝꯃꯦ ꯃꯣꯟ ꯑꯗꯣ ꯌꯥꯝꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯣꯟꯗꯣ ꯅꯝꯃꯛꯄꯅꯤ ꯃꯣꯟꯗꯣ ꯅꯝꯃꯛꯄꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯃꯨꯛꯏ ꯂꯥꯎꯒꯦꯁꯨ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯈꯤꯕꯒꯨꯝ ꯃꯥꯒꯤ ꯃꯤꯠꯇ ꯃꯍꯥꯛ ꯃꯁꯥꯁꯦ ꯄꯥꯠ ꯑꯃꯗ ꯂꯣꯡ ꯈꯣꯟꯕ ꯆꯠꯄ ꯑꯣꯏꯅ ꯎꯔꯦ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯈꯣꯡꯁꯥ ꯇꯟꯗꯧꯕꯤꯁꯤꯡꯗꯨꯗ ꯆꯥꯎꯈ꯭ꯔꯕ ꯋꯥꯏꯈꯨꯁꯤꯡꯅ ꯆꯄꯛꯄ ꯃꯗꯨꯒꯤ ꯆꯩꯅ ꯈꯥꯡꯕꯗ ꯑꯋꯥꯕ ꯍꯦꯟꯅ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯤꯛꯊꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯗꯤ ꯃꯥ ꯃꯪꯂꯥꯛꯅꯔꯤꯕꯅꯤ ꯇꯥꯏꯕꯪ ꯃꯆꯦꯠ ꯃꯪꯂꯥꯟ ꯃꯆꯦꯠ ꯑꯃꯗ ꯍꯦꯛꯇꯃꯛ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒꯨꯝ ꯃꯃꯤꯠꯇ ꯎꯔꯤ ꯌꯥꯝꯈ꯭ꯔꯕ ꯋꯥꯏꯈꯨ ꯃꯌꯥꯝ ꯃꯣꯟꯗꯨꯅ ꯍꯦꯟꯅ ꯅꯝꯁꯤꯜꯂꯛꯑꯦ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯂꯥꯎꯒꯦꯁꯨ ꯂꯥꯎꯕ ꯉꯝꯖꯗꯦ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯔꯤ ꯑꯁꯨꯝꯅ ꯉꯥꯏ ꯑꯣꯟꯅ ꯊꯣꯏꯅ ꯈꯪꯂꯝꯂꯒ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯣ ꯊꯥꯔꯦ ꯇꯃꯨꯕꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯍꯦꯛ ꯊꯥꯈꯤꯕꯒ ꯃꯥꯒꯤ ꯀꯥꯗꯣ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃꯒꯤ ꯋꯥꯔꯤ ꯂꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯍꯥꯟꯒꯩ ꯇꯨꯝꯕ ꯃꯇꯝꯗꯒꯤ ꯍꯧꯒꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯏꯕꯦꯌꯥꯏꯃꯅ ꯍꯧꯗꯣꯛꯄ ꯆꯪꯂꯨꯕ ꯃꯆꯥꯅꯨꯄꯤꯗꯤ ꯃꯣꯟꯅ ꯃꯃꯥꯏꯗ ꯊꯝꯂꯒ ꯇꯨꯝꯕꯗꯣ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯏꯕꯦꯌꯥꯏꯃꯅ ꯇꯥꯃꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤ ꯈꯨꯇꯨꯞ ꯂꯥꯛꯇꯨꯝꯅꯣ ꯅꯪꯒꯤꯁꯤꯕꯣ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯗꯧꯔꯁꯤ ꯐꯥꯎꯕ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯤꯗꯣ ꯅꯁꯥꯗꯣ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯦ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝꯗꯣ ꯎꯕꯃꯛꯇꯗ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒꯤ ꯁꯃꯤꯟ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯁꯨ ꯎꯗꯦ ꯊꯦꯡꯅꯗꯦ ꯇꯧꯔꯤꯁꯦ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜꯗꯣ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯃꯤꯍꯨꯜ ꯍꯨꯜꯂꯝꯗ꯭ꯔꯦ ꯏꯕꯦꯌꯥꯏꯃ ꯉꯥꯏꯍꯥꯛꯇꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯍꯤꯛꯊꯈ꯭ꯔꯕꯅꯤ ꯃꯥꯗꯤ ꯃꯁꯥ ꯄꯨꯝꯕ ꯀꯥꯡꯊꯣꯜ ꯃꯌꯥꯗꯨꯗ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯒ ꯐꯝꯊꯈꯤ ꯑꯗꯨꯒ ꯈꯪꯂꯥꯎ ꯂꯥꯎꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯇꯥꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯁꯨꯃꯥꯡꯗꯨꯗ ꯐꯤ ꯑꯉꯧꯕ ꯈꯜꯂꯒ ꯊꯝꯈ꯭ꯔꯦ ꯀꯨ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯏꯁꯩ ꯁꯛꯄ ꯄꯨꯡ ꯊꯤꯟꯕ ꯂꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯂꯩꯁꯥꯕꯤꯁꯤꯅ ꯁꯤꯕꯁꯦ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯄꯨꯡ ꯌꯩꯕꯗꯨꯒ ꯅꯍꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯥꯗꯥ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯍꯤꯡꯉꯩꯗꯕ ꯃꯇꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯆꯥꯁꯤꯒꯤ ꯋꯥꯈꯜꯗ ꯃꯃꯥꯁꯦ ꯊꯃꯣꯏ ꯀꯥꯏꯔꯦ ꯀꯅꯥꯅꯕꯨ ꯀꯥꯏꯔꯣꯏꯗꯣꯏꯅꯣ ꯐꯅ ꯀꯥꯏ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯃꯉꯥꯛꯅꯕ ꯍꯥꯏꯕꯁꯤꯁꯨ ꯇꯝꯊꯤꯕ ꯃꯆꯠ ꯑꯃꯅꯤ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯇꯨꯝꯕ ꯃꯇꯝꯗ ꯌꯥꯔꯤꯈꯩ ꯆꯦꯛꯁꯤꯟꯅ ꯇꯨꯝꯕ ꯇꯥꯕ ꯂꯥꯏꯕꯛꯅ ꯇꯝꯂꯛꯄ ꯍꯥꯏꯗꯨꯅꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯪ ꯂꯩꯕꯗꯣꯝꯗ ꯂꯩꯔꯨꯝ ꯆꯟꯅꯕ ꯄꯨꯔꯛꯂꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯕ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯦꯟꯗꯤ ꯑꯌꯨꯛ ꯑꯗꯨꯗ ꯇꯃꯨ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯉꯛꯄ ꯆꯤꯡꯅꯕ ꯑꯅꯤꯃꯛ ꯐꯥꯎꯋꯦ ꯑꯗꯨꯕꯨ ꯁꯤꯔꯦ ꯇꯥꯕꯗ ꯅꯍꯥꯟꯒꯩ ꯈꯟꯗꯕ ꯋꯥꯈꯜ ꯑꯃꯕꯨ ꯈꯟꯕ ꯍꯧꯔꯛꯂꯦ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈꯤꯕ ꯆꯩꯔꯛꯈꯤꯕꯗꯨꯒꯤ ꯃꯍꯩꯅ ꯍꯧꯖꯤꯛꯇꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯦ ꯂꯩꯔꯦꯟ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗꯨꯗ ꯈꯨ ꯁꯧꯔꯒ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩ ꯃꯈꯨꯠꯇ ꯆꯩꯇꯦꯛ ꯑꯃꯁꯨ ꯄꯥꯏ ꯂꯩꯕꯥꯛꯇꯨꯗ ꯈꯣꯔꯤ ꯈꯣꯔꯤ ꯈꯣꯠꯂꯒ ꯁꯥꯟꯅꯕꯒꯨꯝꯁꯨ ꯇꯧꯔꯤ
ꯋꯥꯈꯜꯗꯅꯤ ꯐꯥꯎꯔꯤꯕ ꯃꯥꯒꯤ ꯑꯄꯦꯟꯕ꯫ ꯅꯨꯡꯉꯥꯏꯔꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ? ꯑꯩꯕꯨ ꯍꯟꯊꯅ ꯈꯟꯕ, ꯍꯟꯊꯅ ꯌꯦꯡꯂꯛꯄ ꯃꯤ ꯑꯃꯇ ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯎꯕ ꯉꯝꯗꯕꯁꯤꯡ ꯇꯨꯝꯃꯣ, ꯃꯥꯡꯉꯣ꯫ ꯉꯁꯤꯗꯒꯤ ꯀꯅꯥꯁꯨ ꯑꯩꯉꯣꯟꯗ ꯈꯜꯂꯩꯗꯕ ꯋꯥꯈꯜ ꯈꯜꯂꯛꯀꯅꯨ, ꯌꯦꯡꯉꯩꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯀꯅꯨ꯫ ꯑꯩꯁꯨ ꯎꯇꯣꯂꯣꯝꯅ ꯁꯖꯤꯕꯨꯗ ꯁꯥꯠꯄꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛꯇꯨꯗ ꯈꯣꯔꯤ ꯈꯣꯔꯤ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯈꯪꯗꯕ ꯃꯌꯦꯛ ꯏꯛꯂꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯑꯇꯤꯌꯥꯁꯨ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯗꯧꯅꯁꯨ ꯇꯧꯏ꯫ ꯄꯣꯂꯥꯡꯈꯣꯛꯇꯨꯗ ꯐꯤ ꯈꯔꯁꯨ ꯐꯧꯔꯤ꯫ ꯇꯝꯕ ꯉꯝꯗꯕ ꯈꯣꯡꯂꯩ ꯊꯨꯕ ꯅꯣꯡ ꯆꯨꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯎꯔꯛꯂꯕꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯈꯣꯔꯤ ꯈꯣꯠꯂꯒ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯅꯣꯡ ꯆꯨꯕ ꯌꯥꯕꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕꯗꯨ ꯈꯪꯕꯗꯒꯤ ꯄꯣꯂꯥꯡꯈꯣꯛꯇꯨꯗ ꯐꯤ ꯂꯧꯁꯤꯟꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯂꯦꯞꯂꯔꯦ꯫ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤꯅꯤ, ꯌꯥꯝ ꯆꯥꯎꯅ ꯃꯥꯒꯤ ꯇꯨꯡꯗꯨꯗ ꯇꯥꯔꯦ꯫ ꯃꯨꯁꯨꯛ ꯃꯨꯕ ꯃꯃꯤꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯇꯨꯡꯂꯣꯝꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯑꯇꯤꯌꯥꯗ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯔꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯃꯔꯥꯡ ꯍꯧꯏ꯫ ꯎꯅꯥ ꯋꯥꯅ ꯂꯦꯡꯕꯒꯤ ꯃꯈꯣꯟ ꯀꯥꯏꯍꯧꯔꯤ ꯇꯠꯇꯅ ꯃꯍꯧꯁꯥ ꯃꯥꯕꯨ꯫ ꯂꯥꯞꯇꯛꯅ ꯑꯃꯨꯛꯁꯨ ꯅꯣꯡ ꯈꯣꯡꯕꯒꯤ ꯑꯃꯤꯡꯕ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯂꯩꯔꯦꯟ ꯐꯤꯗꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯧꯁꯤꯜꯂꯦ꯫ ꯇꯨꯡꯗꯁꯨ ꯐꯂꯞ ꯐꯂꯞ ꯌꯦꯡꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯃꯃꯤꯗꯣ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯊꯣꯏꯅ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯂꯩꯔꯦꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯤ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯀꯥꯆꯤꯟꯗ ꯂꯩꯕ ꯁꯨꯝꯆꯤꯠꯇꯨ ꯄꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡꯅꯕ ꯇꯥꯞꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯇꯞꯅ ꯆꯨꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯪꯕ ꯅꯣꯡꯗꯨꯅ ꯑꯃꯝꯕꯕꯨ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯂꯤ꯫ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡꯕꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯈꯨꯠꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯆꯥꯉꯟ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛꯇꯨ ꯊꯣꯡꯗꯣꯛꯏ꯫ ꯈꯨꯠꯇ ꯋꯥꯏ ꯈꯔ ꯄꯥꯏ꯫ ꯁꯤꯡꯗꯣ ꯃꯩ ꯍꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯉꯁꯤꯗꯤ ꯂꯩꯔꯪ ꯃꯩ ꯑꯗꯣ ꯅꯤꯡꯉꯥꯏ ꯑꯃ ꯇꯧꯏ꯫ ꯄꯥꯛ ꯍꯦꯛꯇ ꯍꯧꯒꯠꯂꯒ ꯆꯥꯛ ꯋꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯎꯇꯣꯡꯗꯨ ꯄꯥꯏ꯫ ꯃꯩꯗꯨ ꯆꯥꯛꯅꯕ ꯐꯤ ꯐꯤ ꯀꯥꯝꯃꯤ꯫ ꯑꯃꯨꯕ ꯃꯩꯈꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯃꯝꯈ꯭ꯔꯦ꯫ ꯂꯩꯔꯦꯟꯅ ꯂꯥꯏ ꯑꯃ ꯌꯥꯎꯋꯦꯃꯤ ꯉꯁꯤꯗꯤ, ꯁꯤꯡꯁꯤꯁꯨ ꯆꯥꯛꯇ꯭ꯔꯦ, ꯃꯤꯠꯀ ꯂꯣꯏꯅ ꯊꯨꯞꯄꯦꯗ ꯁꯤ ꯌꯧꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇꯨ ꯊꯨꯞꯃꯟꯈ꯭ꯔꯗꯨꯅ ꯅꯣꯏ꯫ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯒꯤ ꯏꯊꯛ ꯏꯄꯣꯝꯅꯤ꯫ ꯆꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨꯗ ꯊꯨꯞꯃꯟꯈ꯭ꯔꯗꯨꯅ ꯅꯣꯏꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯞꯄꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯅꯣꯏꯔꯤꯉꯩꯗ ꯃꯄꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ꯫ ꯂꯩꯔꯦꯟ, ꯇꯥꯕ꯭ꯔꯥ? ꯊꯣꯡꯁꯨ ꯑꯝꯇ ꯍꯥꯡꯉꯨ꯫ ꯂꯩꯔꯦꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯅꯣꯏꯅ ꯅꯣꯏꯅ ꯃꯁꯥꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯉꯁꯤ ꯃꯉꯣꯟꯗ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯁꯦ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯃꯍꯥꯛ ꯇꯥꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯂꯩꯔꯦꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯂꯦꯝꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯂꯦꯝꯕꯤ ꯎꯕꯗ ꯑꯔꯥꯞꯄ ꯃꯔꯤ ꯃꯇꯥꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯦꯝꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯊꯥꯖꯔꯨꯗꯦ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯦꯝꯕꯤꯅ ꯀꯝꯗꯧꯔꯤꯒꯦ ꯂꯩꯔꯦꯟ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯂꯩꯔꯦꯟ ꯍꯩꯅꯤꯡꯗꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯡꯉꯥꯏꯔꯤ ꯏꯃꯥꯕꯣꯛ꯫ ꯃꯤꯠꯂꯨꯗꯅ ꯄꯤ ꯆꯗꯨꯝ ꯆꯗꯨꯝ꯫ ꯂꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯩꯔꯦꯟ, ꯁꯥꯃꯨꯅ ꯉꯥꯏꯊꯤꯗꯦ ꯈꯜꯂꯝꯒꯅꯤ ꯅꯪꯁꯨ꯫ ꯏꯃꯥꯕꯣꯛꯁꯨ ꯃꯇꯝ ꯁꯥꯡꯅ ꯇꯈꯦꯜꯗ ꯂꯩꯔꯨꯏ꯫ ꯅꯪꯒꯤ ꯄꯥꯎ ꯇꯥꯔꯦ ꯑꯩꯁꯨ꯫ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯊꯟꯇ ꯌꯨꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯅ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯅꯊꯟꯇ ꯂꯩꯒꯅꯤ? ꯁꯣꯏꯔꯣ ꯉꯥꯝꯂꯣ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ꯫ ꯂꯩꯔꯦꯟ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯖꯗꯦ꯫ ꯃꯤꯅꯨꯡꯁꯤꯒꯤ ꯏꯆꯦꯜ ꯈꯪꯍꯧꯗꯅ ꯐꯪꯂꯛꯄꯁꯤꯗ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯥꯒꯤ ꯃꯐꯝꯗ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯊꯥꯖꯗꯦ
ꯑꯁꯨꯝꯅ ꯇꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯔꯦꯅ ꯌꯥꯔꯅꯤꯗ ꯏꯃꯥꯕꯣ ꯑꯩ ꯊꯟꯗ ꯂꯩꯕ ꯍꯩꯅꯔꯦ ꯂꯦꯝꯕꯤꯅ ꯈꯨꯝꯃꯩ ꯍꯥꯏꯗꯦꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯀꯨꯝꯗꯝꯕꯤꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯈꯛ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯀꯅꯨ ꯏꯃꯥꯕꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯀꯨꯏꯔꯦ ꯃꯍꯥꯛ ꯁꯤꯈꯤꯕ ꯀꯟꯕ ꯌꯥꯕ ꯀꯜꯂꯕ ꯅꯨꯡ ꯍꯩꯔꯕ ꯊꯃꯣꯏꯅꯤ ꯐꯔꯦ ꯐꯔꯦ ꯅꯃꯥꯕꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯔꯣꯏ ꯑꯗꯨꯕꯨ ꯅꯪ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯨꯁꯤ ꯅꯪ ꯌꯥꯗꯕ ꯇꯧꯅꯨ ꯉꯁꯥꯏꯅ ꯉꯟꯅ ꯌꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯗ ꯅꯣꯡꯁꯤꯅ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯅꯪꯒꯤꯁꯤꯗ ꯂꯦꯜꯂꯒ ꯍꯌꯦꯡꯗꯤ ꯏꯃꯥꯕꯣꯛꯀꯤꯗ ꯄꯨꯟꯅ ꯆꯠꯂꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯃꯥꯕꯣꯛꯀꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯁꯤ ꯂꯩꯔꯦꯟ ꯃꯪ ꯅꯣꯡꯃ ꯅꯠꯇꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯑꯃꯟꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦ ꯃꯥꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯍꯨꯝꯃꯛꯇ ꯁꯦꯟꯅꯔꯤꯕꯁꯤꯡꯁꯦ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗꯒꯤ ꯀꯔꯝꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯟꯕꯗꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯁꯤ ꯍꯥꯏꯉꯝꯗ ꯃꯍꯥꯛ ꯇꯨꯃꯤꯟ ꯐꯨꯃꯪꯅꯗꯨꯅ ꯂꯩ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯈꯜꯂꯤꯕꯁꯤꯡꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯍꯥꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅ ꯐꯔꯗ꯭ꯔ ꯈꯜꯂꯤ ꯑꯃꯨꯛ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯂꯥꯏꯁꯤꯡꯁꯤꯅ ꯀꯝꯗꯧꯕ ꯈꯟꯕꯗ ꯋꯥꯕ ꯑꯃꯅꯤ ꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯔꯦꯟꯕꯨ ꯃꯊꯟꯗ ꯌꯨꯝꯁꯤꯗ ꯍꯨꯟꯗꯣꯛꯄ ꯆꯨꯝꯗ꯭ꯔꯦ ꯈꯜꯂꯤ ꯂꯩꯁꯥꯕꯤꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ ꯃꯤꯍꯧ ꯆꯥꯎꯕ ꯂꯝꯆꯠ ꯆꯨꯝꯗꯕ ꯍꯩꯒꯨꯝ ꯂꯩꯒꯨꯝ ꯄꯠꯊꯠꯀꯦ ꯈꯟꯕ ꯅꯨꯄꯥꯒꯤ ꯃꯁꯤꯡ ꯋꯥꯠꯇꯅ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩ ꯉꯥꯏꯍꯥꯛꯀꯤꯗꯪ ꯈꯟꯕ ꯅꯨꯄꯥ ꯀꯥꯡꯂꯨꯞ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛ ꯂꯩꯔꯦꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯊꯣꯛꯂꯣ ꯅꯧꯅ ꯂꯩꯃꯟ ꯆꯟꯈꯤꯅꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕꯅ ꯍꯥꯟꯅ ꯃꯥꯡꯑꯣꯏꯅꯅ ꯃꯥꯡ ꯊꯥꯅ ꯈꯟꯈꯤꯕꯅ ꯂꯩꯔꯦꯟꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯈꯜꯂꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡꯒꯤ 10 ꯂꯣꯏꯔꯗꯨꯅ ꯆꯥꯃꯤꯟꯅꯔꯦ ꯃꯃꯥꯕꯣꯛꯇꯣ ꯂꯥꯞꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏ ꯂꯩꯔꯦꯟꯗꯤ ꯂꯥꯏꯁꯤꯡꯒꯤ ꯆꯛꯊꯥꯁꯨ ꯇꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯣꯟꯅ ꯑꯍꯤꯡꯗ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯈꯔꯗꯤ ꯁꯦꯡꯅ ꯃꯥꯒꯤ ꯁꯔꯨꯛꯇꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯃꯤ ꯂꯦꯝꯕꯤꯅ ꯍꯥꯏꯔꯦ ꯍꯌꯦꯡꯗꯤꯅꯦ ꯉꯟꯇꯥꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯄꯨꯒꯗꯕꯈꯩ ꯂꯥꯡꯁꯤꯟꯕ ꯌꯥꯔꯦ ꯂꯩꯔꯦꯟꯅ ꯄꯥꯎꯈꯨꯝꯃꯤ ꯏꯃꯥꯕꯣꯛ ꯑꯩꯒꯤꯗꯤ ꯊꯣꯏꯅꯕꯨ ꯄꯨꯒꯗꯕ ꯂꯩꯇꯦ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯅꯠꯇꯅ ꯂꯩꯔꯦꯟꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯂꯦꯝꯕꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯋꯥꯏ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯂꯩꯁꯥꯕꯤ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯐꯣꯠꯄꯒꯤ ꯌꯦꯇꯨꯝꯅ ꯆꯥꯎꯅ ꯆꯕꯥꯛ ꯆꯕꯥꯛ ꯃꯃꯤ ꯇꯥꯔꯤꯕ ꯃꯗꯨ ꯎꯕꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯊꯃꯣꯏꯗ ꯂꯦꯝꯕꯤ ꯉꯝꯃꯤꯗꯀꯣ ꯀꯨꯝꯗꯝꯕꯤ ꯅꯪꯅ ꯉꯝꯕꯁꯦ ꯍꯦꯛ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯕꯨ ꯃꯤꯔꯥꯏꯕ ꯉꯝꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯛꯇꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯣꯊꯣꯛꯂꯒ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯌꯦꯡꯅꯤꯡꯉꯤ ꯂꯦꯝꯕꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯛꯁꯤ ꯁꯣꯟꯕꯅꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯆꯥꯏꯔꯦꯟ ꯌꯧꯅꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡ ꯃꯈꯣꯜ ꯃꯔꯛꯇ ꯃꯍꯥꯛꯇꯤ ꯁꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯍꯜꯂꯛꯑꯜꯂꯕꯤ ꯂꯩꯔꯦꯟꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯣꯡꯒꯤ ꯃꯈꯣꯜꯁꯤꯅ ꯃꯉꯣꯟꯗꯗꯤ ꯈꯣꯏꯔꯥꯡꯍꯜꯂꯤ ꯑꯍꯤꯡ ꯏꯆꯤꯛ-ꯎꯟꯕ ꯉꯥꯏꯕꯗ ꯍꯥꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯃꯥꯕꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯈꯪꯕꯒ ꯂꯥꯏꯁꯤꯡꯗꯨꯒꯤ ꯆꯛꯊꯥ ꯄꯥꯏꯔꯒ ꯃꯍꯥꯛ ꯇꯨꯃꯤꯟ ꯄꯣꯂꯥꯡꯈꯣꯛ ꯂꯩꯕ ꯃꯄꯥꯗꯨꯗ ꯇꯞꯅ ꯂꯥꯛꯏ ꯑꯗꯨꯒ ꯆꯛꯊꯥꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯑꯃꯝꯕꯅꯤ ꯇꯧꯔꯤꯕꯗꯣ ꯐꯨꯏꯅ ꯆꯨꯕ ꯅꯣꯡꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯂꯦ ꯂꯩꯔꯦꯟ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯏ ꯋꯥꯔꯤꯁꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ